Seasonal Affective Disorder haribasi nungthilgi matam sumten silakpa ingthamtha changlakpa matam sidagi mi ayamana thingnaba mood disorder makhal amani. Dr. Norman Rosenthal na masigi Seasonal Affective Disorder hariba term asi 1984 da thonkhibani. Ingthamtha khak natana weather nungaitaba matam maruoina nongthi nongmangba amadi nong leptana chusilakpa asina wakhal nungaitaba lonely oibagum tawgadaba thabakta pukning changna toba ngamdaba singsi ohenba yai. Nong chuman mana thokhanba mood disorder asiboi khoina monsoon depression haina su khangnai. Ingthamtha manung amadi nong yam kana chuba matam singsidana hena Facebook da negative post amadi status thagatnabagi chang wangi haidana study amana utli. SAD thohanlibagi maram asi nungsa mangal fangbagi chang hantharakpanani haidana akhang ahisingna phongdoi. Nungsa da yawba ultraviolet rays na melatonin, serotonin amadi vitamin D hariba singsi hakchang da sunghalli. Hairiba hormone makhal ahum sidi ekhoigi mood bu haigat haida sanaba haibadi regulate tawba ngamba ngaktani. Nungsa haitharakpa matamda ekhoigi hakchang sina melatonin puthokpagi chang si wangkhalakani. Masina ekhoibu tandhaba amadi tumningba pohalli. Serotonin si happy hormone singi manungda challi. Nungsa fangdaba matamda serotonin sungbagi chang sun nembana mood nungai hande. Vitamin amadi hormone animaki mathau tawba ngamba vitamin D si nungsa da yawba ultraviolet B rays singsina ekhoigi unsa da yairaba matamda puthoi. Matang asida ningsingjaba amana vitamin D sungnaba nungsa yaiba matamda sunscreen tabigano. Maramdi sunscreen gi maru oiba mathau si UVB dagi ngakthokpa asini. UVB na unsa da yaidragadi vitamin D sungbagi changsi su hanthagani. Masina masi ojakre SAD gi matang da ulakcharage. Vitamin D watlagadi depression narakpagi chang se wakhalakani. Aroibadana amok nungsa marang kaina fanglaktragadi ekhoigi biological clock amadi circadian rhythm haibadi nungsa thokpa numitabagi matam singi matung inna karam kanda makeup thokani karam kanda tumgani haidana ingit piba ekhoigi nungda yaujarakpa ghari asisu mathong maram khangdaba isoi soibagum tawsilakani. Hairiba maram sing asina ekhoibo seasonal affective disorder nahalli. SAD gi symptoms singsi depression gi symptoms ka adum manai ming oina palabada energy yauhande hainingba amadi chokthaba pokhalli hena chasining muzu fahon bayai hana nungaina tawjarama thabak singda pukning thawai changlaktaba isau sauningba amadi naitom hek leningba asina chingba singsini. SAD khwaidagi thengnaba mafam singdi equator dagi lapthokna leiba lebak haibadi ingthamthada nungthilgi matam yamna tenba natragana arctic circle gi manung chana leiba tha kaya nungsa ningthi jana thoktaba mafam singduda oi. Matau karamna SAD fahangani haibduda among lakjarage. Wakhal nungaitrabani haidana mai muthatlaga hipchalaga lebigano masine henjinabagi maram ama soidana oigani. Maingal hena fangnabagi damak light therapy tawbasisu yamna kanagani haidana expert singna phongdoi. Maram asina thongnau launa hangdoktuna mainga na thanlaga oina leibiyu. Haugatlaga hangat handa ngaihak chattuna hakchang sajel matek tawbasisu yamna kanaba oigani. Wakhal nungai thohanba makhalgi isai comedy gi film natragana series yengduna leibiyu. SAD kauba amalei khangjaba asinasu isana fauribasi karino masak khangdokpa ngamhalani. Masina nungaitaba wakhal sing ngakthok chanaba kari tawba yabage soidana khangba ngamhangani. Masi isana isagi maramda hena khangjari bagi matek thona amadi pangal fangi habagi khudamni lawba yai.